Turel gi lounamban kaiba amadi eshing pathorakpadagi mapham kayada ichao mayoknare Lakkadouriba Numit Nini Asida Manipur ge tonganba mapham singda Akanba Nong Churaba Yai Haina Imd gi report Amana Khang-Hallakli Akanba Numit Nini Asida nong leptana chubadagi Impal Turel paringda mapham ama Kongba Turel paringi mapham ama amadi iril Turel gi mapham amada Turel lounamban kaiba yauna tonganba mapham da eshing pathorakpadagi mapham kayada ichao mayoknare Manipur Police SDRF NDRF Army District Administration Arambai Tengwal amade local volunteers singna mi kanbagi thabak akanba mongda chathari haukiba Numit Nini Asida leptana chukiba nong asina maram moiraga Impal Turel yauna status gi ching amade tampaki mapham singda cheliba Turel gi imai sing ka hena wangkhalakibani Ising gi imai ka hena wangkhalakiba aduna maram moiraga ngarang numidang Impal Turel gi singzamai oinam thingel mapa iril Turel gi khetri awang leikai amade kongba Turel gi kongba irong mapada Turel gi lounamban kaiduna mafam kayada ichao mayoknaki ngarang Impal Turel gi singzamai oinam thingel mapada ising kai kiba aduna maram moiraga singzamai okram leikai singzamai mayengbam leikai singzamai waikhom leikai kawa asem leikai singzamai thongam leikai na chingba tongan balaikai sing ising ichao mayoknaki Iril Turel gi khetri awang leikai mapada Turel lounamban kaiba duna maram moiraga top khongnang khong khetri gaw saba leikai thambal khong kongpal amadi porompa na chingba mafam sing ising ichao mayoknaki kongba Turel gi kongba irong mapada leiba Turel kaiba duna maram moiraga kairaw magting basikhong kyamgai amadi mafam adugi akoibagi laukon sing ising thumjinkhre ichao asina maram moiraga ising thumjinkraba mafam sing Manipur Police SDRF NDRF Army, District Administration amadi local volunteers singna mi kanbagi thabak akan mamongda sathri. Official oiba report amagi matungina Imphal East District ki oina ichao asina chaitheng phanglaba myoi sing tongan ba relief camp taramari da myoi lising amaga chahum nifu changjafam lauduna leiri. Hauji faubada district asigi oina myoi lising ani gi mathakta safaba mafam singda puthorakhre hairi. Marak asida kudong chiningai oiba Imphal iril amadi kongba Turel gi paring singda water resource Manipur Police amadi Assam Rifles ki personnel singna Turel gi lounamban thingnabage thabak chathari Amaromda Indian Meteorological Department IMD na piba report amagi matungina tha asigi amadagi manga faubada Manipur gi tongan ba mafam singda Akanba Nong Churaba Yai Haina Khang-Hallakli